ꯃꯔꯨꯞꯁꯤꯡ ꯑꯗꯣꯝꯅ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯕꯗ ꯑꯩꯉꯣꯟꯗ ꯚꯤꯗꯤꯑꯣ ꯁꯦꯝꯕꯒꯤ ꯊꯧꯅꯥ ꯑꯗꯨ ꯂꯩꯖꯩ ꯑꯗꯨꯅ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯗꯤ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯃꯔꯨꯞꯁꯤꯡ ꯑꯗꯣꯝ ꯈꯪꯕꯤꯔꯕ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗ ꯂꯩꯔꯤꯕ ꯄꯟꯗꯥ ꯄꯨꯝꯅꯃꯛ ꯑꯁꯤ ꯀꯔꯝꯕ ꯀꯟꯇ꯭ꯔꯤ ꯈꯛꯀꯤꯅꯣ ꯑꯗꯨꯒ ꯑꯗꯣꯝ ꯔꯦꯟꯕꯣ ꯇ꯭ꯔꯤ ꯍꯥꯏꯅ ꯃꯤꯡ ꯇꯥꯕꯤꯈ꯭ꯔꯕ ꯉꯁꯤꯁꯨ ꯑꯗꯣꯝꯒꯤꯗꯃꯛ ꯆꯦꯅꯦꯜ ꯑꯁꯤꯅ ꯌꯥꯝꯅ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯐꯦꯛ ꯈꯔ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯂꯣꯏꯕ ꯐꯥꯎꯇꯪ ꯃꯤꯠꯌꯦꯡ ꯇꯥꯕꯤꯌꯨ ꯐꯦꯛ ꯅꯝꯕꯔ 1 ꯃꯔꯨꯞꯁꯤꯡ ꯑꯗꯣꯝ ꯈꯪꯕꯤꯔꯕ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗ ꯂꯩꯔꯤꯕ ꯄꯟꯗꯥ ꯍꯥꯏꯔꯤꯕ ꯖꯤꯕ ꯃꯈꯜ ꯑꯁꯤ ꯆꯩꯅꯥ ꯈꯛꯇꯒꯤꯅꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯁꯤꯡꯗ ꯂꯩꯔꯤꯕ ꯄꯟꯗꯥꯁꯤꯡ ꯑꯁꯤ ꯆꯩꯅꯥꯅ ꯂꯣꯟꯗ ꯊꯥꯕꯅꯤ ꯆꯍꯤꯒꯤ ꯑꯣꯏꯅ ꯂꯣꯟꯒꯤ ꯃꯃꯜ ꯑꯁꯤ 1 ꯃꯤꯂꯤꯌꯟ ꯐꯤꯁ ꯍꯨꯜꯂꯤ ꯑꯗꯨꯒ ꯌꯥꯝꯅ ꯉꯛꯂꯤꯕ ꯋꯥꯐꯝ ꯑꯃꯅ ꯀꯔꯤꯒꯨꯝꯕ ꯀꯟꯇ꯭ꯔꯤ ꯑꯗꯨꯗ ꯄꯟꯗꯥ ꯃꯆꯥ ꯄꯣꯛꯂꯛꯂꯕꯁꯨ ꯄꯟꯗꯥ ꯃꯆꯥ ꯑꯗꯨ ꯑꯦꯒ꯭ꯔꯤꯃꯦꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯩꯅꯥꯒꯤꯅꯤ ꯐꯦꯛ ꯅꯝꯕꯔ 2 ꯃꯔꯨꯞꯁꯤꯡ ꯃꯁꯤꯒꯤ ꯌꯦꯟ ꯑꯁꯤ ꯍꯥꯟꯅ ꯎꯕꯤꯈ꯭ꯔꯕ ꯌꯦꯟ ꯃꯈꯜ ꯑꯁꯤ ꯕ꯭ꯂꯦꯛ ꯍꯦꯟ ꯍꯥꯏꯅ ꯈꯪꯅꯩ ꯃꯁꯤꯒꯤ ꯌꯦꯟ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯃꯩꯙ꯭ꯌ ꯄ꯭ꯔꯗꯦꯁ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯐꯪꯉꯤ ꯑꯗꯨꯒ ꯌꯥꯝꯅ ꯉꯛꯂꯤꯕ ꯋꯥꯐꯝ ꯑꯃꯅ ꯌꯦꯟ ꯑꯁꯤꯒꯤ ꯃꯔꯨꯝꯗ ꯆꯤꯡꯅ ꯄ꯭ꯔꯗꯛ ꯄꯨꯝꯕ ꯂꯣꯏꯅ ꯕ꯭ꯂꯦꯛ ꯈꯛꯇ ꯑꯣꯏ ꯌꯦꯟ ꯃꯈꯜ ꯑꯁꯤ ꯈꯨꯟꯖꯥꯁꯤꯡꯅ ꯀꯂꯤ ꯃꯁꯤ ꯍꯥꯏꯅꯁꯨ ꯈꯪꯅꯩ ꯍꯥꯏꯔꯤꯕ ꯌꯦꯟ ꯃꯈꯜ ꯑꯁꯤ ꯍꯧꯖꯤꯛ ꯃꯨꯠꯈꯤꯕ ꯌꯥꯅ ꯂꯩꯔꯤ ꯐꯦꯛ ꯅꯝꯕꯔ 3 ꯑꯐ꯭ꯔꯤꯀꯥꯟ ꯕ꯭ꯂꯦꯛ ꯔꯦꯟ ꯐ꯭ꯔꯣꯛ ꯃꯔꯨꯞꯁꯤꯡ ꯃꯁꯤꯒꯤ ꯍꯪꯉꯣꯏ ꯃꯈꯜ ꯑꯁꯤ ꯁꯥꯎꯠ ꯑꯐ꯭ꯔꯤꯀꯥꯗ ꯐꯪꯉꯤ ꯑꯗꯨꯒ ꯍꯪꯉꯣꯏ ꯃꯈꯜ ꯑꯁꯤ ꯌꯦꯡꯕ ꯃꯇꯝꯗ ꯁꯦꯠ ꯑꯣꯏꯕ ꯅꯠꯇ꯭ꯔꯒ ꯁꯥꯎꯕ ꯌꯥꯝꯅ ꯃꯥꯜꯂꯤ ꯍꯥꯏꯗꯨꯅ ꯁꯦꯠ ꯐ꯭ꯔꯣꯛ ꯍꯥꯏꯅꯁꯨ ꯈꯪꯅꯩ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯍꯪꯉꯣꯏ ꯑꯁꯤꯗ ꯇ꯭ꯔꯤꯇꯟ ꯇꯧꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯕꯣꯗꯤ ꯑꯁꯤ ꯄꯣꯝꯊꯣꯔꯛꯇꯨꯅ ꯆꯥꯎꯈꯠꯂꯛꯏ ꯑꯗꯨꯒ ꯁꯦꯠ ꯑꯣꯏꯕ ꯑꯃꯗꯤ ꯑꯁꯥꯎꯕꯒꯤ ꯃꯑꯣꯡ ꯎꯠꯂꯛꯏ ꯍꯪꯉꯣꯏ ꯃꯈꯜ ꯑꯁꯤꯅ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯄ ꯀꯥꯟꯗ 2 ꯏꯟꯆ ꯃꯨꯛꯇ ꯆꯥꯎ ꯁꯥꯡꯉꯤ ꯐꯦꯛ ꯅꯝꯕꯔ 4 ꯕ꯭ꯂꯦꯛ ꯁꯣꯜꯋꯥꯔ ꯐꯤꯁ ꯍꯥꯏꯔꯤꯕ ꯉꯥ ꯃꯈꯜ ꯑꯁꯤ ꯃꯉꯣꯟꯗꯒꯤ ꯁꯥꯏꯖ ꯑꯅꯤꯃꯨꯛ ꯆꯥꯎꯕ ꯉꯥ ꯐꯥꯗꯨꯅ ꯌꯣꯠꯄ ꯉꯝꯃꯤ ꯑꯗꯨꯒ ꯉꯥ ꯃꯈꯜ ꯑꯁꯤꯒꯤ ꯑꯁꯥꯡꯕꯁꯤꯅ 25 ꯁꯦꯟꯇꯤꯃꯤꯇꯔ ꯈꯛꯇꯅꯤ ꯍꯥꯏꯔꯤꯕ ꯉꯥ ꯃꯈꯜ ꯑꯁꯤ ꯅꯣꯔꯠ ꯑꯦꯠꯂꯥꯟꯇꯤꯛꯇ ꯌꯥꯝꯅ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯉꯤ ꯑꯗꯨꯒ ꯉꯥ ꯃꯈꯜ ꯑꯁꯤꯅ ꯃꯦꯆ꯭ꯌꯨꯔ ꯑꯣꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯁꯤꯡ ꯃꯅꯨꯡꯗꯁꯨ ꯂꯨꯊꯅ ꯂꯩꯕ ꯍꯦꯜꯂꯤ ꯑꯦꯗꯜ ꯑꯣꯏꯔꯛꯄ ꯃꯇꯝꯗ 3900 ꯃꯤꯇꯔꯒꯤ ꯃꯈꯥꯗ ꯂꯩ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯉꯥ ꯃꯈꯜ ꯑꯁꯤꯒꯤ ꯁ꯭ꯄꯤꯁꯦꯁ ꯃꯈꯜ 9 ꯈꯛꯇ ꯈꯪꯕ ꯉꯝꯃꯤ ꯑꯗꯨꯒ ꯉꯥ ꯃꯈꯜ ꯑꯁꯤꯒꯤ ꯁ꯭ꯀꯤꯜ ꯑꯁꯤ ꯕ꯭ꯂꯦꯛ ꯀꯂꯔ ꯑꯣꯏꯕ ꯃꯔꯝꯅ ꯑꯇꯣꯞꯄ ꯉꯥꯁꯤꯡꯕꯨ ꯌꯥꯝꯅ ꯂꯥꯏꯅ ꯐꯥꯗꯨꯅ ꯌꯣꯠꯄ ꯉꯝꯃꯤ ꯐꯦꯛ ꯅꯝꯕꯔ 5 ꯃꯔꯨꯞꯁꯤꯡ ꯑꯗꯣꯝ ꯃꯁꯤꯒꯤ ꯎ ꯑꯁꯤ ꯍꯥꯟꯅ ꯎꯕꯤꯈ꯭ꯔꯕ ꯎ ꯃꯈꯜ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤ ꯔꯦꯟꯕꯣ ꯇ꯭ꯔꯤ ꯍꯥꯏꯅ ꯀꯧꯏ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯎ ꯃꯈꯜ ꯑꯁꯤ ꯐꯤꯂꯤꯄꯤꯟ ꯑꯃꯗꯤ ꯏꯟꯗꯣꯅꯦꯁꯤꯌꯥꯗ ꯐꯪꯉꯤ ꯎ ꯃꯈꯜ ꯑꯁꯤꯒꯤ ꯑꯋꯥꯡꯕꯁꯤꯅ 76 ꯃꯤꯇꯔꯅꯤ ꯑꯗꯨꯒ ꯌꯥꯝꯅ ꯉꯛꯂꯤꯕ ꯋꯥꯐꯝ ꯑꯃꯅ ꯎ ꯃꯈꯜ ꯑꯁꯤꯒꯤ ꯃꯆꯨ ꯑꯁꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯕ꯭ꯔꯥꯏꯠ ꯔꯦꯗ ꯄꯔꯄꯜ ꯑꯣꯔꯦꯟꯖ ꯕ꯭ꯂꯨ ꯑꯃꯗꯤ ꯄꯤꯡ ꯑꯣꯏꯗꯨꯅ ꯑꯎꯕꯁꯤꯡꯕꯨ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯤ ꯑꯗꯨꯒ ꯎ ꯃꯈꯜ ꯑꯁꯤꯒꯤ ꯂꯦꯌꯔ ꯈꯨꯗꯤꯡꯒꯤꯁꯨ ꯀꯂꯔ ꯃꯆꯨ ꯁꯤꯜꯂꯤ ꯍꯥꯏꯔꯤꯕ ꯎ ꯃꯈꯜ ꯑꯁꯤ ꯃꯃꯜ ꯌꯥꯝꯅ ꯇꯥꯡꯕ ꯃꯔꯝꯅ ꯑꯇꯥꯡꯕ ꯐꯔꯅꯤꯆꯔꯁꯤꯡ ꯁꯥꯕꯗꯁꯨ ꯁꯤꯖꯤꯟꯅꯩ ꯑꯗꯨꯒ ꯎ ꯃꯈꯜ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯃꯅꯝ ꯅꯨꯡꯁꯤꯕ ꯊꯥꯎ ꯃꯈꯜ ꯑꯃꯁꯨ ꯄꯨꯊꯣꯛꯏ ꯑꯗꯨꯒ ꯎ ꯃꯈꯜ ꯑꯁꯤꯒꯤ ꯂꯥꯏꯐ ꯁ꯭ꯄꯥꯟ ꯑꯁꯤꯅ 50 to 150 ꯏꯌꯔꯁꯅꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯂꯣꯏꯁꯤꯜꯂꯛꯄꯒ ꯂꯣꯏꯅꯅ ꯃꯌꯥꯝꯗ ꯔꯤꯀ꯭ꯋꯦꯁ ꯑꯃꯇꯪ ꯇꯧꯖꯒꯦ ꯃꯗꯨꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯗꯤ ꯁꯦꯌꯔ ꯇꯧꯗꯨꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯌꯨ ꯑꯗꯨꯒ ꯃꯊꯪꯗꯁꯨ ꯁꯤꯒꯨꯝꯂꯕ ꯅꯨꯡꯉꯥꯏꯔꯕ ꯏꯟꯇꯔꯦꯁꯇꯤꯡ ꯐꯦꯛ ꯀꯌꯥ ꯇꯥꯕ ꯐꯪꯕꯤꯅꯉꯥꯏꯗꯃꯛꯇ ꯕꯦꯜ ꯑꯥꯏꯀꯟꯕꯨꯁꯨ ꯑꯣꯟ ꯇꯧꯕꯤꯔꯝꯃꯨ